Prime Review presenting Protest. Protest hariba movie asina aikoidu ningliba asi Canada hariba country asida laiba miyosing asi macha amadagi hena pokpo jaramde adubu kariguma macha ani polokba tarbadi polakadubu nupidubu hatokpa natraga angang adu hatokpagi thabak toromi madudi aseng wari si taminarasi Protest hariba movie asina horokpada aikoida John amadi Karen haina khanaba imung asina gari mo uthaudun laglami makoina Muhammad stegi gari gi laklibano haribasu Karen hariba nupi si anga ani subu pokpagi mabu kanglami masina maram oibana makoi nina makoi gi Canada hariba country sidagi nanthokuna chatna bagidamak matei mana makoi ni si lakpoirami makoi sum lakko matam masida Canada gi army ke amna check tawdun lerami adu matam masidi Karen na maki mapurba yon sum hairami nang na ingoda lilaliba fruit asi laktho ai yamna hainadi hairami adude yona mosum hairami aine nongoda lilaliba fruit asi magnet jawni nang na fruit asi lit patarbadi Muhammad silaiba security sing asina check tawbada nang nabu kangi habisi kangloi dribni hairami matam asida mu Muhammad silaiba army manamung yona sum hairaglami nakhoi gari asi kumtharaglo check tawga hairami asing matuna Karen asibudi Muhammad silaiba Sci-fi amna check toromi adubu mahaki masali liba magnet jawa fruit asina maram moibna Karen asidi mabu kangi habisi kanglamde masing matungda makhoina Muhammad sidagi chatlaga haina tawwa matam asida Muhammad silaiba police amana amuk yonda kauduna sumna hairaglami nangi bag asi lehaure bag asi puduna chakko hairami asina maram moibna John asi yamna haraujarami adubu matam astadi John gamrakta lakliba army asina Canon gi masada liba magnet jawa fruit asi urami adudagi army sina yamna chingnaraduna Canon gi manaka changsenduna nangi fruit libasi magnet jawa natra haiduna hangtokton jengwa matam astadi magnet jawrami asina maram oibana army sina Muhammad silaiba army sing asi lauduna sum hairami Karen haribu nupi sina Muhammad stegi nanthoktura chena bagi tawre hairami adubu zonadi mahaki manakta laiba army su furamduna makoini kanna chenu laglami masing mo mayam asu oibana mu Muhammad silaiba army sing asina zone amadi Karen su fana bagi huiga loina tanaraglami adubu zonadi mahaki nupi da sum hairami nang Muhammad stegi yamna thuna chenkhro ai Muhammad silai haurage haiduna zone mahaki nupi Karen asibudi Muhammad sidi kanna chelankirami adubu yondi Muhammad sida tanarliba huising asina chikhaira matungda mahakpudi faduna Muhammad silaiba army sing asina truck amada hapchana puduna chakhirami makhoi truck asina adum thawdun lakko matam asida truck asig manung yawriba AI system asina fajan lakliba musing asida asumna haraglami nakhoibu army sing asina phadun chatli Muhammad si desert ki yamna saraba Muhammadu leiriba fortress sariba jail adudana haraglami asing matungda makhoi fadun lakliba gari asina Fortress sariba jail asida jorkumata mastadi hariba jail asidi leinung du saba yamna sathiraba mahama oirami adudagi makhoina gari asidi komthadringa matam asida Muhammad silaiba army sing asina sumna haraglami nakhoina seleba dress sing adu loi laktho adugi smathakta nakhoigina sara jawa pasai sing adu laktho haiduna makhoi sing asidi yel asida chang horaglami matam asida mu yel asigi director oiriba nupa asina Muhammad si theliba TV sida sumna haraglami ai asi Muhammad sig director ni Madugi smatakta nakhoina Muhammad si laiba tarbadi mi amaga marakta khanaba jaroi kariuma khanaba tarbadi nakhoi khudungtiba tagane haraglami adudagi Muhammad si laiba army manamu John amadi Muhammad si lalba mioi sing asida sumna hairami nakhoi gi nako adu mamangda lariba makul asida amukta litho hairami adudagi makhoi gi makok sing asina lithorok matam asidi makhoi gi makok asi fajankhirami madugi smatakta makhoi gi mamangda michilamana maya asibu kathonduna tracker ama hapchalaglami matam asida mu makhoi mamangda leriba AI system asina sumna haraglami nakhoi gi nasa manung jawriba ekoi na hablibu tracker si kari gi hablibu no haribadi nakhoi sing asi amaga khanadanabagini madugi sumta khanaba tarbadi ekoi na tracker si activate torokani masig matungda nakhoi na bodu yam narkani harami masig matungda mafam asi leriba music asina makhoi lefam asida chatnabagi lakko matam asida nupa amana mu Muhammad silaiba army sing asida sumna harami ai asi nadru laklibani Muhammad silaiba doctor asiga amukta unage harami adubu army sing asinadi nang doctor gu unaba jaroi Muhammad sigi yamna thuna chakro harami matam mastadi Muhammad silaiba director asina makoi TV sina mosum haraglami nakhoina karigumba nakoi manga chingdu leiriba hangapan machugi line adu hentokpa tarbadi nakoi nabuktu jawriba tracker do on torokani aduga mo angang machugi line asida nakhoina yoba tarbadi nakoi gi nabuk manung jawriba tracker du masa matomda activate tawduna pokhaiduna sigadrubna hairami adubu matam asidi doctor unaga haibu nupa asi
Doctor gu unaba yade haibagidamak mahakna yellow masugi line si hentoklami adubu yonadi nupa si lauduna sum hairami nangna yellow masugi line adubu hentokano hairami haireba matam astadi nupa asina hangapa masugi line chinglibasi hentokpana maram oibana mahaki mabukda jawriba trackers on tawraglami adubu trackers on tawbana amu mahaki mabusi yamna naraduna angama masugi line si jawrami madudagi amu Muhammad leiriba air system sing asina mahaki mabukda jawriba trackers sibu pokhayanduna nupa asne Muhammad sikirami masig matungda John team asidi thawai nungai traduna jail asig makhata kumtharaglami matam mastam air system robot amana mu makhoi singsta sum haraglami nakhoina kumthariba floor asi control na suba floor da ne haraglami asig matungda yona lagadaba Muhammad si joroglami matam asida yon gi maruk nino haibu nupa masu joroglami asig matungda Muhammad si leriba robot masa sinamu John amadi neno da sum haraglami nakhoi ni aigi tungda inadul au hairami masing matungda makhoi ni laigaduriba ka si joroglami adubu matam astadi makhoi ni laigaduriba car sida Brenner ko nupa am lerami haibu nupa sina John amadi nino da sun haraglami nakhoi na ka si leiba jaro haiduna ka manung asida lawraglami asina maram oban makhoi sing asi Muhammad sta khanarami adubu AI system asina mu Brenner haibu nupa sta sun haraglami aina second mangangi matam piri karigumba nangna makhoi sing asi changandaba tarbadi nakhoi nabuk manung jawrba tracker do on torkani hairami masina maram obanum Brenner na sum hairami hoi ai soi khre chin thijenabani haiduna John amadi nino makhoi ni sibu makhoi ka asil helami amuksu jolna mahanga laigaduriba jail sig manungda Abraham amadi dide ko nupa amasu khangnarami dide haribu nupa asijo hana computer programming ga thabak tawba computer jamna haibu nupa moirami matam asida mo aikhoina khamangalami John haribu nupa asijo army captain lama hana oirami adubu mahangna retire fangduna thabak toktun leiboirami masig matungda makhoi tumlaga haina tawribu matam asida Abraham haribu nupa asina mu John da sum haraglami nangna Muhammad asida tumba tarabadi nangna mang amata manganu hairami adubu John adi Abraham na mangon haraglibasi gyanamata tadabida mahakti Muhammad asida tumkirami Yona tumlinga matam asida mahak nupiga nungai thokpagi mangamamu yamna nungaina mangnu leirami adubu Muhammad asida lakliba robot macha asina Yon gi mamai asina scan tawrami madugi smathakta Yona mangliba mangsing asidi jail asigi director oriba po haribu nupa asina mahang loina khangnu lerami masina maram obunung pona mahaki AI robot asida sum hairami Yongi mabuk manung yawriba tracker dubi activate taw hairami masina maram obuna robot asina Yongi mabuk manung yawriba tracker se on torku matam asitadi yolasi mabuk yamna naduna makeup thoroglami nakal amoromdanun pona Yongi nupi asibu mahaki nupi oiraga haina chukhalami nongala matungda mung Yongi timasina thabak suring matam asida Yongi marup ninona aibu mukta kanbiu haina lawraglami masina maram obana Yona nino gi maraka chenchen matam asitadi mahaki marup nino asidi Muhammad leiriba medok sain khangnaba yamna fataba nupa amana hatoigi torami adudagi Yona yama sauduna mahaki marup nino asibu kannabagi damak medok sasibu aduki matik furami masig matungda makhoina Muhammad sida akan mongda fight thongnaringa matam asida Muhammad sida mu AI robot macha asi laktuna makhoigi mabukta yawriba tracker asibu on torami masina maram obana makhoigi mabuk sing si yamna naraduna Muhammad sida on lerami madugi smathakta makhoi ahom asibu faduna laser nga to oiba jail ahom da fajan thamlami matam masida mu AI robot asina makhoi ahom masida sumna hanglami nakhoina khanari basi kanana hana horpono aingonda jamna thuna hairo hairami adudagi nino namu makhoi ahom khanari basi kanana hana horpono haibasi haidolaga haina tawu matam masidi medok saibu nupa asina sign tawduna nino da sumna taroglami nangna kariguma haidokpa tarbadi aina soida hatokani hairami asina maram obna nino asi wa amata nganglamde adubu Jona dimu nino da sumna hairami nino nangna pangdribasi karigino nangna uji khanaribudu kanan tawbuno haibudu hai ko hairami adubu matam asida mu AI robot asina makhoi ahom asida sumna haireglami nakhoina second mangagi manungda haidoktoba tarbadi nakhoigi nabuk manungga yawribasing adu aina loina activate tawraklagani hairami asigumo myam asi obna mu Jona machin thijenaduna AI robot asida sumna hairami aikhoina hojik ngahaki mamangda khanakhibadu aina loina tawbani hairami adudagi AI robot asina sumna haireglami nakhoi ahom asi Muhammad state tharoklagani adubu John nangdi aikhoigi Muhammad leiriba director pogi manakta pudunu chatlagani haiduna Yona sibudi director pogi manakta pudu laklami matam asitang director pona Yona sumna haireglami 95763 nang laklabra hairami adubu Yona mu pakhum asumna pirami aigi ming 95763 kaude aigi ming di Yon kawi haireglami adudeng director pona mangona sumna haireglami
nang si hana army captain orma tarbasu nangna mahom asita fataba thabak tawba yaro hairaklami asig matunga director porna jona mosum hairami nangi nupi du karai laibun haibdu yengjau haiduna pona mahaki mamangda leriba tv si on toraklami mahang tv si on torku matam astadi yongi nupi asidi atopu nupi kharaga lenona irujadun laibasi yona loina urami masig matungda pona mu yamna sarduna mahaki ai robot asida sumna hairami John nupi Karen amadi John mabuk manung yauriba tracker se activate taw hairami asina maram moibana mo robot asina makoi ni mabuk de yauriba tracker se on tawralami masina maram moibana makoi si mabuk asi yamna naraduna lemai do on lerami asig matungdam John mahaki marup Abraham gi manakta laglami amuksu John Abraham da sumna hairami ekhoi leriwa yel sida nupi sing leribasi karamba block to no hairami adu Abraham nang John sumna hairami nangi namang da lagliba robot si jengo ekhoi ni wari sanaribasi yengnu leribasi hairami adudagi mu John Abraham da hanjen hanglami nupi sing adu karai laiga haina masina maram moibana mu Abraham na John pakuma sunu pirami ekhoi ni leriba yel sigi floor number A amadi B da nupi sing adu loine leibin hairaglami nakal amurom Karen su mahaki kada nupi ama lerami adu mahangna tumlinga mata masida atop nupi isna mabog yamna naraduna Karen da kawraglami aduri Karen na nupi isik maraka changchen mata mastadi nupi isna Karen da sum hairaglami aigi puk manung yauriba angang si polakadore adubu aina Muhammad sida angang popa tarbadi Muhammad sila miyu sing asina angang asi fataba thabak tawkhargani haiduna makhoi ni Muhammad sida chen kharsi hairami hairiba mata mastadi makhoi ni wari sanaribasi Muhammad sida robot macha asi laktuna makhoi ni wari sanaribasi loini khanglami madugi simdakta robot macha asina Muhammad sila doctor sing asida asumna hairaglami 74270 hairiba nupi asi Muhammad sida puduna chakro hairami madudagi doctor sing asina hairiba nupi asi Muhammad sida puduna chalagaina tawbu mata mastadi Karen amadi nupi asina Muhammad sida lagliba doctor sing asi furamduna Muhammad sida chenthoktu laglami adubu nupi asi budi Muhammad sida doctor asina faduna atopa ka amadong puduna chakhirami matam asida Karen na loina khangmangalami makoina polakaduba angang sing asi makoina Muhammad sida karigum fataba thaba amad loine sijinadura haibasi mahana khanglami nakal amuromdona mu John gi timasina makoi ka asde tholok mata masida mu yamna fatraba medok saiba nupa asina yon gi tungdagi yonda lauduna sun hairaglami yon nang amukta ngai khwaiduna yon lasibu dolan sidi ka kautharaglami madugi smatakta makoini Muhammad sida akan mongda fight thongnarami adudagi mu yonna medok saiba nupa asiu Muhammad sida adugi madik furami madugi smatakta Muhammad sida riba miyu sing asina yonna sumna hairami yon nangna furiba medok saiba nupa adubu yamna thuna hatokro hairami hairiba matam astadi yela sig mathakta gemu John gu nupi Karen na John gu funaribasi yengnu lerami adubu Karen nadi funaribasi mahaki nupa ne habidi khammangalamde madugi smatakta Muhammad sila riba AI robot sina director pod sumna hairaglami makhoi ni khanaribasi makhoi gi mabukta yauriba tracker du activate tawrura hairami adu phone nadi amu sumna hairami activate tawkhino hairami adubu matam astadi John medok saibu nupa asibu jela sig mathakti inthaduna halagaina tawrami matam asdang John gi marup amanang John sumna hairaglami medok sadubu jamna thuna hatkor hairami adubu Karen nadi John kaubugi makhona se tarakpada mahaki nupani haiduna yamna nungsina kaujirami masig matungda medok sasi wanglaba yelasidagi taduna sirgaina tawbu matam asida mu director pona John sumna hairaglami medok sadubu hatokor hairami adubu John nadi director pona haibisi tadavida tadugi tawriba medok sasibudi kalami madudeng director pona yamna sarduna Muhammad sila riba robot asibu kauraduna medok sasibudi Muhammad sida hatolami masig matungdam John medoks ki mabuk manungdagi tahoba tracker asu mahang lona khunjenduna mahaki marup nino da pirami masig matungda John asibudi Muhammad sila riba gar sing asina puduna chakhirami nakal amuromdara mu John mu fajun thamliba Muhammad sila riba apron super gar sing asina Karen asibu John ga marakta pudu laklami adugi sumtakta Karen namu John sumna hairami nangna Muhammad sila leiba tarbadi atopa miyu singa khanaganu yamna nungaina leinabagi hairami adubu John mu mahaki nupina hairibasi tadabida ai Muhammad sila riba miyu singa siga khutheng hairami adudagi Karen namu pakhom asumna pirami aigi puk manung yauriba nangi nacha asi nungsidrabada hairami adubu John nadi pakhom amada piramde asig matungna Karen asidi mahaku fadun lagliba miyu singa sina Muhammad sida gi puduna chakhirami Karen na chakhra matungda mu director pona John asibu mahaku phajun thamliba machine asida ungthatuna thamlami masiguma mayam asi obana John asi mahaki thainagi amadi mahaki nupiga thengnagadaba wari sing adu mahaki mamita loin uhalami
Tasingri Yolasi, Mohammed Sumna Topasina Maramobana, Marky Brain as Sichor Kaduribani. Nakalamuram Karana, Director Pogamatalaglami. Madukis Director Ponamo Karanda Sumna Harami. Nangna, Nangina Puraba Siga Kainaro, Ibani Luhong Harami. Adubu Karanadi, Director Pon Harib Sijaramde. Adidegum Director Pona, Marky Mamanga Togliba Yongi. Video Sibu Jum Toxanduna Mo. Karanda Sumna Harami. Yengune, Haribu Michinasi Yawa Mi Kudimasi. Numi Humni Matungaluni Sirivani. Adubu Nanginupa Sida Hujupau Sidri. Masina Takpadi Nanginupasi Yamna Tongali Harami. Adude Karanamu Director Po the Sum Harami. Nangna Aiginupa the Sumna Torubisi Tobiganu, Amuka Tadu Harami. Adubu Director Po Namu Karan the Sum Harami. Nangna Karigumba, I know on the Haribisi Yabatarabadi. Nanginupasi, I know Tadokan Harami. Director Pona, Yonda Sumna or Pesina Maram or Banamo, Karan and Sitawai Nungataduna. Director Po the Sum Harami. Oi Fare, Nang Haribu Yarage, Nangaiga Luhomudu Yara Harami. Asigu Matundamu Yona Sibu, Mohammed Stig Tadoktuna, Makile from Masida, Poroglami, Matamasdamu, Yonimarum Ninona, Yona Sula, Yam Harau Jeremy, Adubu, Yona City, Angawamagasap Manaduna, Maki Maitongasi, Yang Bazagam, Yang Dulerami, Masigumomea Masubuna, Yoniti Masitawayam Nungaramde. Adudagi Mohammed Sida, Makwila Minariba, Brenet Hariba, Partabanupa Sinamu. My Keramo Ketuna, Yoni Makuta Taduna, Mahanga Yola Sibu, Asaba Maisabu Kongmang Brahina Yanglami. Adubu Nino Amani Didenadi, Brenet and Anglami, Nanga Karik the Yon, the Sumla Tabak Toribuno Haina. Nakala Muramdram Director Pona, Maki Masa Sida Pipe Cab Hapsanduna, Mahikama Hapsalami. Adubu Karana, Mahanga Tumli was Hagolaktuna, Director Pogimaka Lakomata Mastadi, Director Pona Sumatorambasi, Karendi Yamnanglami. Madugis Mataka Karana, Director Po the Sum Harami, Nanga Tauribu Kedoribun Harami, Adin Director Po Namo Karan the Sum Harami, Aina Tauribasi, Aigisa Sida, Mino Hideba Acid Adu Capsilivini, Hideba Acid as Capson Labor Tarbadi, Aigisa Si Sak Sadavida, Tamatum Labangami Harami, Tassing with ASC Advance, Muba Mani, Madugis Mataka, Nanga Polako Masa Dusu, Aina Sigumlaba, Advance Humera Masang Drubani, Kari Aina Sum the same Libuno Hidebasu, I could Sangsa Sida. Masing jam na miyo hengkel aglibasi hengkel aglaroy madugis matakta chaba thakpa war kadrubisu walero harami adudagi Karan nadi Director Pon Hariglu Wise Tabada Yamna Kijaba Madi Paromi Maki Masasi Polok Tarbusu Director Pona Masasisu Advance Women Sankrani Haiba Sigdamak Nakalamuram Danu Abrahamna Yoni Mako Sivu Kapiduna Yon the Sum Harami Yon Nang the Wam the Ngang Visik Karigino Nanginu Pido Hojiti Angama Pokadro Harami Adubu Yonadi, Wam the Ngamangam the Batarbasu, Maki Mamitagi, Mapi Taraglami. Hidebanubit a signumidang a stone Karana. Director Poda, you Karabuta Harami. Adubu Ponadi, I you tuck the Harami. Adude Karana Mumon Sum Harami. I know on the period you will see. I know Nuksi Vagin Harami. Adudagi Mu Director Pona Su, Karan Haribisi Yarduna. Hariba you will see Bulan Taxelami. Masing Matunga Director Post the Mohammed Wanta Kirami. Director Pona Wantaring Matamastam Karana. Director Pona Pampam Mohammed Satuna. Karana Mohammed Sileba keyboard Asit Namduna. Mohammed Kwacha Chatuleba, Robot Masa Sibo, Joing Marakatarami. Madugis Mataka, Yona Nauribisi Karigino Haiduna. Karana Yang Matamastadi. Yona Nauribisi at Karim de Goramde. Director Pona, Yona Pickling Matangi. Masa Sibo, Surungama the Pattern Talami. Masina Maram Morbano Karana. Surungasida Tadun Leriba, Yona Sibudi Chinkalami. Adubu Nakalamuram Danamu Director Posi Gyan Tarakuna, Karana Siquiti Tivalami. Nakalamuram Danamu Yona Leriba Kasida, Mohammed Kwacha Chatun Labor Robot Masasina, Michael Lauduna, Sum Haraglami. Nakui sing a sea, Hogotpagi Matamasi, Mini Contract Dangare, Makeup Toner of Harami. Masina Maramobna, Yoni Kada Leriba Musing and Makeup Toroktuna. Yon the Sum Haraglami, Yon Hogol Harami. Adubu Yona de Pacomasuna Piraglami. Ainga Saina, knowing Hogotring at Hogol Harami. Adubu, Yona Sumna Pakum Pirakasi Tabada, Makwig Marup singers in Yam Harau Jeremy. Madugis Matak Marup singers in Laura Gaina Tawamata Mustadi, Zona Tumini Layu Harami. Masing Matunga Jona, Mahaki Marup Ninoda, Mahana Pikiba, Teka Adubu Laurami. Adugis Matakta Mahakimuru Abraham the Sum Harami. A Queen Mohammed Stegi Yamatuna, Nantok to Chala Harami. Adu Abraham Nadi, Yona Haribasi Jaramde. Managari Yadribano Haribadi, Abraham Si, Director Pogi Makara Tabak Tawoidami. Asig Matungdum Abrahamna, Karen Gemanakta Laktuna, Karen the Sum Harami, Nanginupa Ngaudun Leribu, Hojitik Yantar Harami, Abraham Giwais Tavada, Karen Asi Wakan Yamanungai Jeremy,
Abrahamna mu yona leriba ka se halaklami adubu matam mastadi yona mahakna pairiba tracker sibu karino haiduna mahakna machina sonjaduna hairami adudagi un didena yonda sumna hairami ai si hana computer programming na thabak tawbuni nangna pairiba to karinong to yenge haiduna didena loina hangtoktuna jenglami nakal amoromdana Karen na director po na thabak tawringa matam asida director po gi maningda leiba 3D gi diamond sibu mahan huranduna furit tolosan thamlami adu matam masitadi po asi maham masida changlaktuna Karen na sumna hairami nangna maham masida kaidoba laklibano hairami adudagi Karen nadi mahangna pairiba diamond sibu po na fakiba tare haiduna maki maya manung haptala matungda po do sumna hairami ai tumning dun hakam chalibani hairami adubu mu po nadi hoi fare adudi nang tumlo hairami aduga yongi ka asida mu didena yona sumna hairami aikoina tugari oposa asi magnet asibu sinaduna aikoi gi samanung yauriba atopa tracker sing asu lokthokpa yaragani haiduna makoi gi masamanung yauriba tracker sing asi makoina roin lokthoklami aduga atopa ka asida mu Karen na Abraham da sumna hairami aina huralagliba director pogi 3D diamond asibu nangna aigi nupa yonda mukta pibiyu hairami masina maram wabna Abraham na hairiba diamond asibu poroktuna yonda pirami matam masitang didena mahake anoba sib lokthokuna hairiba diamond asibu mahake anopta usalami masing matungda makoi mamangda leiriba angang bari asidagi reflect tawnduna diamond asida kari kari leiriba han yengba matam asitadi makoina jail asidagi matokram nanthokuni haibasi hairiba pipe asidagi nanthokse hainarami asing matungda yongi timasina makoi gi mabuk manungdagi lakhokhiba tracker sing asibu makoi gi mamangda leiriba pipe asid thamlami masing matungda makoi mari manga asi maham asida khanaba sajanarami adudagi mu maham asi leiriba AI robot asina director po sun hairami makoi sing asi khanare makoi gi masa manung yauriba tracker asi on tawduna pukhaile se hairami adudagi director po na su AI robot asina haibsi yaraduna makoi gi masa manung yauriba tracker asi on torko matam asitadi hairiba tracker sing asi hana pipe thangkhibuna maram oibna makoi mamangda leiriba pipe asi loina kai khirami masig matungda makoi sing asi maham astagi nanthokna bagidamak pipe asi manung changduna chen khirami aduga nakal amoromdram director po asi maham asi leiriba AI system asina sun hairaklami nangna nangi nakta leiriba 3D gi box gi diamond adubu nangna section dabadagi Karen amadi Abraham na hurangkhre adubu makoina thamlamba tabasu nanga si maham asida section dabagidamak thabak tagi lakthoklabani nanga thabak tokadaba timing su pung kumari gi matungdani hairaklami asina maram obna director po asu wakhan jam nungairamde adubu director po nadi yongi timna chenkhibasi ubana maram obna maham asi leiriba robot kyaamabu yongi manaka thaduna hana bagi toromi hairiba matam asitadi yongi timna cheliba pipe asigi manungda asaba gas kyama thadorlami adudagi makoi sing asina pipe asida chatpa tarbadi siragani haiduna mu halaklami masigi matungdong brain na makoi gi pipe asida gi thokkaina tawu matam asitadi director po na tharakpa robot asina brain na subudi maham asida hatokirami adudagi robot asina mu yongi tim asibu halag haiduna maki nomai jawrba makut asibu pipe asida thingilakku matam asitadi yona pairiba berchan asina robot asibu hatokkaina tarami adubu robot asidi asengba robot oramde miyobiga saktam orami masina maram obinam didena sumna hairami asidi robot natena mini director pon semani hairami masig matungda yona maham asi leiriba robot asina pairakpa nomai asiu lokthokuna makhui mamangda leiriba robot kyamu nomaina kapthatuna halami nakal amoromdana Abraham na Karen na sumna hairami aikhoini maham asitagi jamna thuna chengkhrasi chendab tarabadi director po na halagni haiduna makoini tholokko matam asitadi maham asida director po laktuna Abraham budi maham asida hatoklami adugi smathakta director po na maham asida doctor kharabu kaugduna asumna hairami Kiran gi masa manung jawrib angang asibu yamna thuna ponduna Kiran budi hatokro haiduna Kiran budi maham asida puduna chalankirami Kiran na chakra matungda mu maham asida John Nino amadi dide makhoi ahum asi director po gi manakta laklami madugi sumathakta yona director po da sumna hairami aigi nupi du karaida laikharaga hairami adudai director po na mahaki mamangna lariba TV sibu on tawduna yona jengamra matam asitadi jongi nupi Karen asidi doctor kharana mabuk asibu lanthatuna angang po on gaina tarami adubu jona mu jamna sauduna director po da sumna hairami nangna jama thuna kamana mukta pikho doctor singa tawriba thabak singa si tawduna bagi hairami asina maram obna director po su jamna kiraduna kaman pibu matam asitadi director pona hairiba command sing asidi robot sing asina amata ilamde karigi indribuna hairibasu director po asidi pung kumari faduna pham thadokhibo orami adubu matam asida maham asida yamna chawba robot asi laklami madudagi robot asina director po manakta leiriba jongi tim asibu nomaina kapla gaina tawbu matam asitadi
John ki team asti mahom asti chen khirami adubu robot asina kalok ko nongmai asina maram moibna director po asti mahom asti sikhirami asig matungda didena director po na sijinaramba keyboard asibu on togduna mahom asti leiriba electric supply sing asi loin off toksilami asina maram moibna doctor sing asina kerenda operation tauge tauribasi operation tobani ngamlamde mai sing asi mut khibana maram moibna adubu hairiba matam asti mahom asti robot kya laktuna DDSD mahom asti hatokhirami asig matungda Joanna mahaki nupe Karen asibu Dr. Singh asig manakta gi lakthoktuna Nino makhoi homna truck mabu thogduna Canada City isub lanthokna bagi laklami adubu matam astadi Karen na mahaki mapureba John sum hairami aigi puk asi yamna narakle gari asi Muhammad asida amukta khamo hairami adudagi Joanna mu mahanga thoro liba gari asibu yamna mallaba sang amagi manakta khamlami madugi sumedakta Nino na John sum hairami nangi nupina puknari basi nang amukta jenglamu ai thoklugi haiduna Tholoko matam astadi makuina tharokpa gari asidi protest lehoriba robot sing aduna control taroktuna mu gari asikanna tharoktuna Nino asti Muhammad sta hatokhirami adugi sumdakta gari asina mu jola sibu halagaina lakho matam astadi jona mahangna pariba nongmai asina gari asida kanna kapsamana maram moibna gari asidi Karen lehoba yum asti thawdina pokhai khirami masina maram moibna jona si thawai yamna nungairamde mahaki nupi asisu mai chaktuna sikre haiduna Hariba matam astadi Joangi nakanda anga amana kappagi makon tarami adudagi Joanna wakhan nungaraduna kaplulmiba anga asi mahaki angang oirangani haiduna lakko matam astadi mahaki nupina anga asi pokladuna konjadun lerami masigumba mayam asi obina Joanna si wakhan jamna nungairami sinasi ulaga movie asi aruba oirami mayamna movie asibu nungai biraba tarbadi channel asibu sumsoi sodra subscribe tawbiramu